Imphal East District ki Yaingangpokpi Police Station konba Sunurok lomdagi Kuki Oiramgani Chingnaba Singna chingkhong da Laammei Tharakpadagi meiwairaktuna Sanasabi youshillakpadagi Khunja Sing Amadi Arambai Tenggol na Kalhoure Presna phangba pawgi matung inna ngasi numityung mamatong pung ani khara helakpa adwaida Sanasabi awang Sunurok amadi simol Kuki khullomdagi mei adu chakpa horaki hairi Nungsit kanna sit pamaramna mai adu khonglei thuna sanduraktuna Sanasabi chingthak amadi chingkhong nomda meiwairakpa horakpadagi Sanasabi gi Khunja Amadi Arambai Tenggol Unit 58 Cobra gi Tenggoloi sing changsinduna mairam adu thadatpadagi mai adu Sanasabi romda lansil-lakide loinana chingkhong yauna sandurakiba mai adusu lakshin mangamki adumakpu Laammei adu chingthak lomda makhatana chatki Report asi file tawba fawbadi mai adu chingthak lomda chakli hairi hojik mafam aduda Central Security Force State Force Forest Department ki miyoi sing amadi firefighter sing changsindana mai adu makhatana sandoraktana ba mikupna home singna leiri haina pawasina makhatari